Kanglai News ki nungthilgi paw yengbiripa pumnamakpu romai langbamna ikoknona kurumjari. CM na Delhi da Central Leadersinga unaduna wa khanakre Minister MLA Khara Kumb Melagidamak Imphal Thadokkhre. Assembly Miphangi Mangoinana Chief Minister N Biren ngasi Delhigidamak Imphal Thadokkhre loinana Central Leadersinga unaduna state asida hojik oriba phibam asigi matangda wa khanakre. Amaromda Uttar Pradesh government na advice tawrakpagi matung ina sarkar paibada yauriba Minister MLA Khara Kumb Melada sar yanabagidama ngasi Imphal Thadokkhre loinana Uttar Pradesh ki Prayagrajda hojik chathariba Kumb Mela asigi manung chana hayeng pangthokadaba Kumb Mela Indigenous Sport Meet ka Chief Minister N Biren na Chief Guest oiduna hodokadari press na pangwa pawgi matung ina Chief Minister amasung atay Minister MLA sing adu punna chatkani haina tawrang tawramani adubu Chief Minister na hana chatkraba matung numidang pung 9 lom tabada akhanaba charter flight amada Minister MLA amasung official mga yauna punna MIOI tarani doi Delhigidamak Imphal Thadokkhibani loinana tha sigi taradagi hogadoriba assembly mifamgi maoinan Chief Minister na Union Home Minister Amit Shah yauna atay central leadersing unaduna state asida hojik oriba phibangi matangda wa khanarakpa yai hairi Delhi dai hek thungbaga Chief Minister na central leadership unaduna state asigi hojik oriba phibangi matangda wa khanakhre hairi. Disqualification case sing mayoknariba MLA manga gi laibak hayeng chapchana khanglagani kumda 2022 da taranitu suba Manipur Legislative Assembly gi mikhal pangtholaba matungda BJP na lusingduna linglakliba Manipur lengakta sogalambadagi apunba MLA taruki manungda mangana BJP da merge tawre haiduna speaker da aiba chero pisinduna khangalakpadagi speaker na so ayaba piduna BJP onchin kharba MLA mangana mayoknariba disqualification case sing gi aroiba while thasi gi taret ki ayupung 13 da assembly da 10 schedule ki makada lingliba speaker gi tribunal da chatharagani hairakpana numit asida MLA mangagi laibak chapchana khanglagani disqualification case sing mayoknariba MLA sing case joikishan maiban ngursanglur sanate paimo MD Asauddin Jiribam Thangjam Arun Kumar Wangkai amadi MLA Khaute Chochanpuni MIOI ama oi thangba makongda KAPLAMLE ngasi numidang pung 4 tarakpada Lamphel Police Station gi jurisdiction manung jaliba Langol Gan Village Chetpalamida leiba Imphal West District ki Employment Exchange Office complex ki manakta sakangdaba singna MIOI ama faduna puraklaba matung oi thangba makongda nongmaina KAPLAMLaga thanamle hairi thodok asida sokleba MIOI adugi maming lesangtem kriti nganba kawi masagi sahi 19 lom chure Chochanpur Police Station ga nakna leiba Manda Mitai Lekai dagini mahak haudingna Langol Game Village ki Zone 4 quarter amada lerakibani mahak nongmai maruna panbada natana koki saruksu soklangkibana nongmaina panbadagi tusinba oigani thajinari adum oinamak mahak pu kanana kari marangidamak nongmaina kaplamlibano haina haiba khangmangamdri Tangkhul Katam Naw Chaklenda Bharat Lami Singda Thangkiba Mateng Pangdabagi Phirep Handokpa Leite Naga Singgi Mahiroi Lup Naga Student Federation na Lauthokiba Matungina Tangkhul Mahiroi Lup Tangkhul Katam Naw Chaklenda Bharat Lami Natraga Paramilitary Force Singda Kariguma Makhal Amatagi Mateng Pangdaba Haiba Phirep adu hojikchu hongba leite masiga loinana TKS ki maikai hingsai tambal Law Armed Forces Special Power Act 1958 Nagagi lamda thamdilaklabatsu akan mamongda condemn tawi hairi TKS ki Information and Publicity dagi thadorok cherol amada santi pamjaba naga singna ngasi chu santi amasung ingtapa punsi marel amada hingli adubu asiguma santi oina lejariba naga singda khundaba mafam singda Armed Forces Special Power Act 1958 thamdilakpa haibasti naga miyangi wakalda amadi thamoida Bharat Lanmina ki hanba tamthiba crime kaya afaspagi maromda sahi kya chathaduna lakiba adu ningsingduna adumak lehanaba pandamda thamdilakpani BJP के स्पोकपर्सन की मथक्ता पार्टी ने एक्शन लौखत्रबदी BJP ओइदबा ngang पार्टी नि लौगनी कांग्रेस Chief Minister N Biren Article 355 Manipur da chanaba leite haina phongdokiba leina BJP ke spokesperson Article 355 Manipur da chanai haina phongdokliba asi spokesperson asi mathakta BJP Manipur Pradesh na action lawkhatrabadi miyam bulana lamjingbagi dama MPCC gi legal cell na thabak paikhalakani haina Manipur Pradesh Congress Committee gi maikai dagi phongdoknaragli loinana BJP asi oidaba ngangba party ni haina logani haina ju thamlakli ngasi BT road ta leiba Congress baba na pangthokpa pawgi mifam amada MPCC gi working president KS Debratan hai BJP Manipur Pradesh ki wangang loi ani na ngarang phongdokiba wafam adu soikhre lankhre haina amuhana press briefing tawduna miyam da sengdopam tui India gi president na pawba thagat wahai phongdokiba MP Akoijam Bimolgi Parliament Pista BJP Manipur Pradesh ki spokesperson Mayang Laman Suresh Kumar na ona tainaba lokatpa yada wafam phongdokduna miyam bulana lamjingbagi thabak chathari basi condemn tawi makogi mathakta action lokhatrabadi BJP party ase oidaba ngangba party ni haina logani
Mafam anida miyo ani thori yanduna siramle. Imphal West District ki manung chenba tongan mafam anida nupi amaga nupa amaga thori yanduna sirambadagi rims ki miral changda puraklaga postmortem examination tawkre. Ngarang ayuk pung 10:12 rom taba matamda Lamphel Police Station ki manung chenba tera khamnam leirakda machani leirebi nupi ama mayungi kada thori yanduna siramle. Laikhidrabi nupi adugi maming Morangtem Ningol Hidam Ongbi Sophia Seikunthra Matoi Mapuroiba S Priyo Kumar Kawi hairi. Mahak kari Melagidamak thori yanduna siramlibano haiba chapchaba khangba ngamdri asiba hakjang rims ki miral changda puraktuna postmortem tawkre. Amaromda haukiba ningthokaba numitki nungtil pung 5 rom taba matamda Assamdagi laklaga Kumbomda laiba Brighter Academy da thabak tawba Assam macha ama thori yanduna siramle. Laikhidraba nahadogi maming Artikur Rahman Kar Sahi 18 Kawi hairi. Mahak Assamgi Ragirat Kasardagi ni mahaka nungsinaba nupi ama atopa nupada luhongkibagi masa matanda chijaba oiramba yai hairi.